Ahanbada Maroi Bapau. Sapona Juko Beligi Watok Ase customary lona Waroishin Purakani Haiba Ase P setting I Matangi Warita Duna Tokani Haina UCM na Fondokre. Imphal Dimapur Lambida Southern Agami Public Organization Sapona Chathariba Bangi Mayokta All Assam Manipuri Youth Association Amayana Hokiba Ahing Nongyai Assam Nagaland Highway 39 Paringda Counter Ban Chathaba Hokre Amadi Thawbal District Kiam Dalaiba Ibudau Tangjing Ningtau Harawamda Laigi Sareng Chanbagi Tauram Amada Sareng Laida Kalikate Haibagi Wahoda Kabai Jagap na Tombada Sebari Nupi Ama Makokta Sokre. Kurumzari. Poni TV na Sandok Saba Manipuri Pau Ming Tabiri Basingbo JOYSHREE na Taram no Sari Pau Sandok na Pizari. Southern Agami Public Organization Sapona Sangsilak Liba Economic Blockade Ase Kudakta Handoo Makatana Asum Chatarabadi Asamgi Organization Singa Pulaga Counter Blockade Chataragani Haina UCM na warning tokre. Ngasi Lampelda Laiba UCM gi Office ta Pangtopa Paumi Singa Unaba Amada UCM gi President Joy Chandra Konthaujam na haike. UCM Lairingaida Apunba Manipur gi Integrity da Singnarapa Khak Yaroi. Sapona Juko Valley gi Watokpo customary law da Waroishin Purakani Haiba Wapam Ase P setting I Matangi Warita Duna Tokani. India gi Karamba State da customary rona Langak Sathaba Yawi Haibado Sapona Naino Nagaland gi Watokte Nagaland government ka Wari Sanaraga Yanaba Puraknaba Honau Madugi Mahuta Imphal Dimapur Lambida blockade Chataraga Waroishin Purakani Haina Khaliba Wakal Adu Apikpa Wakal ne Achoba Wakal Kanbatamo, Karigumba Makatana blockade Ase Asum Sangtharabadi UCM na counter blockade Chataragani Hairi. Nakalamronda, Manipurgi Chief Minister and Birena, Manipurgi Integrity da Singnarapa Kudimak Zabjana Mayok Nagani. Inchi Amagi Lam Mangaloi Haina Fondokiba Adu Yamna Tagali Hainusuk Mahana Makataki. Juko Geli ki Watok Sibo Bandorum Warishan Porpa Sunya Yawish. Makoina Makoki Oiba Steta, Madu Chia Hadana, Makoki Oiba Minister Unar Matunda, government to government, Madu La Matunda, Warishan Porta, National Highway Bandorga, Warishan Portani Highway, was Yamna, I quit him, Madam Amada Fisheting, I knew what in Daddy State, Amada Casamration Goda, Lenat Lake, we said, Amuda Kibo. I don't go very good Makatan, but blockade that. Hendelagadi, United Committee Manipur, the one that some time, Manipur Singa. I go Kusanaga, I go Akanba, counter Ban, Togrian to Miam the Tamjari. Manipur gi Lifeline Odeba Imphal Dimapur Lambida Southern Agami Public Organization Sapona Sathariba Bangi Mayokta All Assam Manipuri Youth Association Amayana Hokiba Ahing Nongyai degi Assam Nagaland Highway 39 Paringda Counter Ban Chathaba Hokre Thogan Ningdaba Thogdok Thokpagi Pau Lete Southern Agami Public Organization Sapona Imphal Dimapur Highway da Matang Kaktaba Ban Kauduna Micham Praja Singh Wahaliba Asigi Mayokta All Assam Manipuri Youth Association Amayana Assam Nagaland Highway number 39 da Matang Kaktana Counter Ban Asi Kokibani Amayana Nagaland ge organization Saboda Ban Asi Handoknaba Haijabada Tabiraktabadage Counter Ban Asi Khongtang Asi Lokhalakpani Haina Amayana Hairi Thogliba crisis Asi Loishinbagi Mahuta Nagaland Lengakna Tumina Laisili Haina so Amayana Maral Siri Highway blockade Towa Haibasi Mioiba Shamaske Mayokta Ikai Bapibani Haina Lowada Logdabangam de Hainasu Lup Asina Pongtok Laduna Sapona Chathariba Ban Asina Miamda Asuki Matik Awaba Pire Hairi Sapona Ban Handoktriba Fawa Counter Ban Ase Handokloi Haina Amayana Cherol Amada Hairi Panbayabadi Sapona Manipur Lengakta Juko Beli da Tamliba Police Outpost Amasung Atay Sangat Sagaliba Sing Lokthoknaba Haibada Yadi Haiduna Haukiba Mars Kulhum Doidagi Imphal Dimapur Highway da Ban Kokibani Southern Agami Public Organization Sapogi Bangi Khongthang Ase All Assam Manipuri Student Union Amsuna Akanba Mawngda Yaningdaba Phongdorakli Nagaland Lengak Ase Masagi Lamdamgi Miyoi Singna Anti Social Oiba Thabak Sathaduna Thangnaba State ta Akaiba Piriba Ase Thingba Ngamdre Maram Asina Afaba Lengak Haibadu Oidre Haina Amsuna Thadorpa Cherol Amana Hairi Nagaland gi CSO Singna Manipur Fauba
National Highway da toina kauriba economic blockade amadi ban amasong Manipur gi truck driver singna highway asida mayong nariba miot minay asi anobanate tongan ba paugi likhul gi matung inna Manipur lengak na Manipur gi police personnel sing masagi maramda deploy tawbada sapona Manipur gi police personnel sing bo lokthok na ba matong kaktana National Highway anida blockade kaukibani National Highway ani asi Manipur praja singi hingnabagi changraba yadraba polam sing pusil lakham oiriba lambi amani Amsuna Nagaland lengak na democratic oiba mawangda mioi bagi minungsi yengduna tholiba charang naba ase yasin naba ama purak naba hona biduna matungda ase gumba khongthang ase lokhatanaba khudakta action lokhatnaba appeal tawri loinana karigumba ban ase athupa matamda handoktrabadi masigi mathakta makha kayagi khongthang lokhatlagani haina union na haire masida thorakpa apha phatagi daida Nagaland lengak amade sapona pugadabni haire National Highway 39 da sapona satharagliba indefinite bangi issue nasogi table da khananaba MSU na taksilagani haina ngasi MSU gi General Secretary Thongam Bikramjit na khuyek piduna thadorpa cherol mana haire cherol asina makhata na haire madudi map da yauduna leiraba Yetningai leitraba mayek na taraba Manipur ge lamge saruk singda Nagaland ge lamni haiduna agami phuruk kharana sangse lagliba khongjang ase lepnanaba Manipur lengak na Nagaland lengak ta pressure piba mathau tai makhoi ge pandam phangnabani haiduna National Highway singda itatatna blockade tawriba miyam da awaba piba ase yamna toimale Supreme Court ke ruling amana National Highway da blockade tawba ase unconstitutional oi haina phongdokhiba lekhrabani masida sunatana chinjau puthokliba driver kaya da toina illegal activities athaba National Highway singda masing khangdana tawriba illegal taxing ase ngak senaba Highway Protection Force lingnaba so taksilagani Chathariba ban asike waroisin purakna bagi damak North East Student Organization ne sogi platform da pukhatuna khanaragani haina MSU gi General Secretary Thongam Bikramjit na makhataki Thawal district ke kyam da leiba ibudau thangjing ningthau harawamda laigi sareng chanbagi thauram amada sareng laida katli katte haibagi wahauda sareng katlamba mioi amana khabai chegapna thombada sevari nupi ama makokta sokre thagdok asigi matangda sokliba nupi adugi machanupana Thawal Women Police da wakat lubada BJP Thawal District President na akanba pressa pirakpagdagi police na case adu lokhat pitre haina imung manung amadi laikai gi lanai lup sing na pendaba khongdorakli Thagdok asigi matangda ngasi kyang wang matabada leiba kyang wang mataba Youth Welfare Association ge sanglenda pangthopa paugi mifam amada association asigi treasurer ge thausu puriba Thingojang Gyaneshwar na haikibada Thawal District ke BJP ge president chu oiba Yumnang Kumarjit Singh ge hek pokminaba mayamba haujik na BSNL Imphal Head Office da posting ta duna leiba Yumnam Dhanabir koba chahi 50 rom churaba mioi asina lai da katnaba lairakwa sareng ama kiam lai harau phamda ge khulgi kum chanbagi miam chanaba thongbada hapki haibagi wahogda kiam wang mataba Youth Welfare Association amadi kiam wang mataba maira paibi luki maru oiba thau pubi soro khaibam subasini kobi chahi 52 rom shurabi amabo miam mamangda tana duna chak thongbagi khabai chegapna makokta kanduna Pubda makokta sokpadagi Thawal District Hospital da layang naraba matungda Ras Medicity da makhatana layang sathari haire mahakna makhatana hai miya mamangda nupi amabu tana duna hanjin makokta khabai chegapna thomduna makok thugai biba nupi amagi masa sokpa haibasi lona yabra aduga Thawal Women Police Station da FIR Panbiduna Mara Labor Singi Matakta Action Local PO Haina Victim Asegi Machanupana Report Ama Tangat Lure Adubo Hojik Fawdi Police Ki Maike Dagi Karigumba Action Amata Lokalapa Udre Masegi Sumatakta Excuse Asegi Manau Nupa Oiriba Thawal District BJP President Yumnang Kumarjit na Thawal Women Police Station Ge Officer in Charge da case Asegi Matangda FIR Laudanaba Pressure P Haibagi Chingnabasu Chauna Lai Haike Atuba matamda mari lainaba police station na FIR ama lokhat piduna mara laiba mioi sing amade case ase kopshin naba honariba mioi singi mathakta logi matung inna action lokhat pio dandi pbo hairaduna karigumba pongkun mari gi manungda chapchaba action lokhat trabade Manipur da laiba wakalon manaba lup singa kusam naraga akanba khongjang sangsilakani hairike personal gi head office da thabak tawduna posting taduna laiba Yunam Dhanabir Sahi 50 rom suraba miyo esina
लेरप सारेंग अमा क्याम लेराव खम खुलगी खुन चानबगी मियाम चानब थोंबदा हपोखी हाइबगी वहौदा क्याम वांग ताबा यूथ फेडरेशन अमदी क्याम वांग ताबा मेरा पाइबी लुक्की मरुरब थौपुबी सोर हैबम सुवासनी चही यांखैनि थोय मुक सुरबा सुरबा अमा मैम ममांगदा ताना तानादुना चाक थोंनबगी खाबै चेगपना मकोकता हन्ना हन्ना कंदुना फुबगी मकोकता सोकदगी थौबाल डिस्ट्रिक्ट हॉस्पिटल दा हानबा लायेंग पीरब मतुंग राजमिस्ट्री दा मखा ताना लायेंग चथरी ड्यूटी दा लेरिंगाइदा वानो होना जरखिबा कोविड वॉरियर सिंगे सर्विस टर्मिनेशन तौरपगी मायोक्ता लंबोय खोंनांग खोंगदा हांगबा क्वारंटाइन दा कोविड वॉरियर सिंगना प्रोटेस्ट तथखरे प्रोटेस्ट अदुदा सरुक याखिबा ऑल मणिपुर कोविड वॉरियर एसोसिएशन गे रिप्रेजेंटेटिव सौगाइजम पेलिकाना पाउमी सिंगदा हाइके कोविड की मतमदा इमुंग मनुंगना फावबा अयाबा पीद्रबसो कोविड नारबा सिंगी सेवा तौदुना लांथेंगनरखिबनी मी अमतना मनाक्ता संगबा किनारबा कोविड नारबा सिंग अदुबो हिंगदबा यादे हाइदुना सेवा तौदुना लाखिबा कोविड वॉरियर सिंगबो खुदक्ता नोटिस डेट बैक तौदुना सर्विस तगे टर्मिनेशन तौबिरे कोविड के लांजंग कनाना माइ पाहनखिबनो हाइबा लेंगांगना खंगफंग थोए माइ पाकलबा मतमदा सिजनखिबा लानमी सिंग काउथोकपिरे हाइना पेंदबा फोंदोखे चखाओ खरदबियो अखोगी मफम चाबा थबा बिबियो थातरुगी तुलब बिबियो अखोगी चखाओ खरदबियो अखोगी मफम चाबा थबा बिबियो थातरुगी तुलब बिबियो मखोइने दे 100 days फारगा पीएम मोदी मसाना सो हाई खरबनि मागी ट्वीट तौरगा 100 days फाबा मी दुदी नखोइगी चानबा मा पीगे हाये अदो अखोइना हाइजनिंग बदे हौजे अखोइ डिमांड सिदी अखोइगी कॉन्ट्रैक्ट से अमुक सांगहंद्रबदे खोंजन कया चंखिगनी अनि सुबदा अखोइगी लेमहौबा सुख्रिबा तोलोपीद्रिबा था तरुक्तो थुना पीबियो Manipur Commission for Protection of Child Rights MCPCR गे चेयरपर्सन फुराइलापा मनी बाबू शर्मा ना लुचिंगबा कमीशन गे टीम अमना ngasi राजभवन दा मणिपुर गे गवर्नर ला गणेशन गा उनखरे ngasi mas ki tam kun ni pani da ko governor ko manipur da kai ko sangat commission manipur gi ko tin gi ma unare na ba ta kai na marui na ma governor thamni je kai na manipur commission for protection ki chairperson ni waren of president da kai ga no yaw ba alo ko member jing je yaw na ba kai governor da ma tu ma jo kai achare alo ko covid ki manipur ki consultative commission da kai sangat commission gi kana ji kai kana yaw de ado ngang jing ma marui na ji class sei time training patak sin ka pa ya ri na an ti da kai gi ni ju hon bi ha ji ma ado ga education ga mari na ba sabak sin ang da ai di class 1 ni na class 8 pu gi class 2 pu gi manung da policy semba na tra ga te gi da kai gi sangat commission gi ni ji ni kai na hajar bari commission sabak ni pang ko pi na hai ba je ai governor da hajar Impulse NGO Network Silong Amadi New Life Foundation Manipur State Partner na kusam naduna chanaba yauna polam kaya Churanchanpur District ta yanthokraba matungda Technopol District ke more area da so khunge ningthau sing amade authority sing na khangatlaba beneficiary chanika humpuda chana thakna ba polam sing colleague angangi chinjak amade sanitary pad sing yenba hokre haina Dr. Lamabam Pisak Singh Director Sideline Bishnupurna phongdorakle ngarang nungthil pung mari rom taba matamda Kasar District ke Jirighat Police Station na konba Samtila hairiba khul asege Karunglong Rongmai khulge rubber panbi amade yongchak panbi kaya Barman Kasari ni haina chingnaba khunja singna yanthalamle masida Rongmai khunja sing sauna khrai hairi hairiba thodok ase ngarang miyamna church service chanakhibagi tanja logduna Karunglong ge Gairi Kowa Mioi ge rubber farm da howa rubber panbi chamaga yankhai mok amade yongchak panbi kaya yanthatuna thamlambani amade yongchak kaya so hektuna pukre hairi thodok ase khunja singna kol manakta laiba Barman Kasari singna oiramgani haina chingnari hairi asigumba thodok ase mamangda so thokiba laikre hairi paugi marak thana tembe break amatang lozari
Karigumba dom yumda laiba anabasingi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pung kunmari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ke anabasing experience lairaba doctor amadi nursing tuna mating pangzari akupa marol gi damak Medline gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medline app download tawna booking tawi Break ki matung da mayam butaram na usari makataba pau pizari Manipur da ngasi miyoi ani COVID-19 positive oikre laina asina maram oiduna mi sikpagi pau leite Manipur COVID-19 command control room na positivity rate asi chada shino dasmik mari oike hairi Housing state asigi COVID-19 case masing asi lag ama lising kuntra tare shumna marfu taruk yaure loinana laikidaba masing na lising aniga chamak kunni hairi Manipur gi oina ahum chuba Bisal Mega Market Store ngasi Indo Myanmar Road Kaksing Lamkhai manakta Kaksing gi ex MLA Yangkhom Sur Chandrana hongnabi matung inna maira chukhatuna hawdokre store ase hongdokpaga mari leinana Wai Sur Chandrana India gi marketing da maming lairaba Bisal Mega Mark ase hangnaba matang kuinedagi asa tawduna lakwa ase ngasi Bisal Mega Mark ke Chamanga Shuba Store Kaksing Lamkhaida hangduna nongmada sangraba yadraba polam sing ase ahongba mamalda phanganba ngamlagani loinana mark ase Kaksing Tengnopal Sandel amadi Thawal district center oibeta natana highway da laiba maramna Myanmar gi tamu dagi fawba laktuna pochei laiba yabagi khudong chaba laigani haina phongdoki miyamna Delhi da laiba Sorojini market ta hongna phangbagi Hairiba polam sing aduga chap manaba mamalda mark asida phanglagani amasung store ase hangdokwa haibasi laibak yamna fawani haina mahakna makhata na phongdokhe loinana dukan masa singna so makhal suna phangba store asidagi leiraga yonbada profit phangani amasung masina kaksingi oina saukhatpada mathel ama hapsilakpani haike Misal company si yan sokol pa si shopping mall si yan pasagal pa mangul ko original ay short Lamdam asigi aibe Dr. Susma Sharma Guru Mayumda Royal International Prize for Writing and Literature gi Royal International Poetry Prize 2021 khusinakre Delhi gi Press Club of India da haukiba tangkun tarukta pangthopa award glittering ceremony da Dr. Susma da mana ase khusinakibani mana asida citation amasung khudol pochu yauri haidi Ministry of Defense na laibak asigi tongan ba mafang kun mathoida anoba Sainik School kun mathoi lengnaba approve tawkre sahi asigi academic year dagi haugadaba Thaurang asi NGO sing private school sing amadi state government ga kushan naraga paikhat kadabani hairi school sing asi government na laibak asigi mafang kaya da partnership mota anoba Sainik School sama lingkhat na bagi khongthang adugi sharuk ama oina ahanba phase gi oina paikhat kadabani amasung haujik lairiba Sainik School sing asidagi tongan ba masak ama oigani hairi Anowa Sainik School chama ling na bagi Prime Minister Narendra Modi ki media ngasi National Education Policy NEP ka loina na mahiroi sing da magun laiba education pinabani masina mahiroi sing na armed forces ta changnaba honabada he na pamba career ama sengat pada khudong sagani hairi Singjamai ASG MLA Y Kemsan ngasi dagi RDNPR amasung mahud minister oina thapak paiba hokre Kemsan ase mamangi BJP na luchingba lengakta Manipur Legislative Assembly ge speaker oina phampukhe handa pangthoki batarani toishuba Manipur Assembly mikhalda Singjamai ASG dagi BJP ge ticket ta mai paglakibani Cycle huran ge honaramba nupa ama ngarang kaksingi irom Makha laikai gi miyoi singna fakre hairi pharaba miyoi ase ireng bandagini hairi apopa amadi apopi gi mingna matum amasung thabalai kawi hairi laikai gi miyoi singna wahong pahong tawada mahak heroin sizinaba miyoi ni haiba khangba ngamkhe
Matam kharagi mamangda mahangna teksam tenthadage garigi battery ani huranke loinana kaksing irom makha laikai dage mamangda nganu ani huranke hairi paugi marak thana tenba break amatanga mulujari Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pung kunmari chukna adom yumda lantuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medline gi helpline number 9205987988 amukasu 9205987988 ta call tawduna tanabiu natraga Google Play Store gi Medline app download tawduna booking tawbi break ke matungda makataba pau pijari Swaz Bharat Abhiyan ge manung chana ngase Assam Rifles none battalion na headquarters 22 sector Assam Rifles amasung Inspector General Assam Rifles its ke mijang makada Primary Health Center PIC Hausung village da sitchang bagi drive amasa takre Hausung Temporary Operating Base TOB ge troop singna Kunja Singda akoiba bulu nana thamba loinana phatta hogdi mafam chana hondoktuna manghan bana piriba kanaba singi matangda takpi tambiki hairi Myanmar Army amasung Chin National Defense Force CNDF anigi marakta leptana khut thongna bada Myanmar ge Chin state ki mioi kaya Mizoram da lanjenarakpa leptri hairi Official oiba record amagi matung ina haujek Mizoram da Myanmar macha lising kun taru chatruka humpu humdoi changjapum lauduna lairi hairi Mizoram amasung Myanmar ge kilometer chamanga ga tara sangba border lay Mizoram ge border district taruk lay makoi adudi Champhai Shinha Longdlai Sarchep Nathel amadi Saitolni National Socialist Council of Nagaland NSCN IM ge member oigani chingnaba singna kidnap tawkiba mioi ama ngarang Indian Army ge 19 suba Garhwal Rifles Arunachal Pradesh amasung Assam Police ki apunba team amana kanbangam khre hairi mioi adu NSCN IM ge minor member anina faduna pokibani tungda changlang ge manung chanba namtok circle ge phangsum village da operation chathabada mioi adu rescue tawba ngamkhibani haina pawasin hairi Tim aduna khuchu khulaisu phagat pangamki Association for Social Action Asa Lamding Cherapol Thongnawjam Laikai na sinba Annual Yaksang Sport Meet 2022 ngasi manamathum yenthokna loisin khre ngasi loisin bagi thoram aduda athoiba mitunglen oina Khangabok MLA Surya Kumar Okram Laurembam Dasini Founder President Dr. Maibam Itian National Awardee Laimujam Pratap Director Smart Security Services Ward Members Sing Amadi Social Worker Kayamarum na sarugyaki MLA Surya Kumar na haike yaksang kumaibu shana khonabada onthoktuna tungda haurak leba angang sengbo afaba tingjang kaijang daba sanaroi amamam oinaba khonabagi ahanba foundation ohele maramaduna sanaroi singna lamchat sajat phajaba haibasi laikai haugadabani thauram loisilakpada sanaroi singda manamathum yenthoki ngasige manamathum yenthokibagi thauram aduda Association for Social Action Asa amadi Social Welfare Club SWC anige Women's Football Match ama sanaduna miyamgi pungning sumatke aroibada maruiba pau amohana Sabona Juko Valley ge wathok ase customary rona loisinba purakani haiba ase phi setngai matamge wari taduna tokani haina UCM na phongdokre Impal Dimapur Lambida Southern Agami Public Organization Sapona Chathariba Bangi Mayokta All Assam Manipuri Youth Association Amawana Hokiba Ahing Nongyai Assam Nagaland Highway 39 Paringda Counter Ban Chathaba Hokre Amadi Thawal District ke Kiamda Laiba Ibudau Thangjing Ningthau Haraupamda Laigi
Sareng chanbagi thauram amada sareng lai da katli katte haibagi wahongda khabai chegapna thombada sebari nupi ama makokta sokre. Ngasigi oina poni TV na sandok saba Manipuri Paulo isinjare miyang tabiri basingbo amukana kurumjare.